Mana seharusnya kamay to ge adum na ko. Damal, maningi pochay do ko timbirage. Ado, hore nungdang di soy na dabi. As mayam lang ba logi sidi ne he lawida. Ahoy ba? Ima, Imau, Imau. ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯃꯥ ꯀꯩꯗꯧꯕꯤꯗꯣꯏꯅꯣꯕ? 이짜기 아빠도 헥다 삐라가 로이래. 아도 이짜나 빰리바부 까리노. 아이부디 삐라게네. 아도 나붕다디 까리노 하이도리시부. ꯇꯥꯃꯣꯗꯗꯤ ꯑꯆꯧꯕ ꯑꯃ ꯍꯥꯏꯗꯣꯏꯅꯦ. ꯇꯥꯃꯣꯗꯤ ꯍꯟꯗꯛ ꯄ꯭ꯔꯣꯃꯣꯁꯟꯁꯨ ꯍꯥꯏꯒꯠꯂꯕꯅꯤꯅ. 이남마. 이남마 나와 스텝 컴슬라. 이남마 나와서. 이마. 세 빠이로. Kena lagi, soalnya tak. Ima, ima pani or bagada yung ge. तामो से. चलो चलो बोलिए. 이남마. 이남마 से. Lemba, nang la dana. Second di mana maga kana wari no hari bani. Oi bai. Oi bai. Ai dung ngasi ekhoi ka kawi ka su phangjanadana lakpa ngamodre. Hoida, second na suare, lang maga din no hari bani. Mo ko sulu selman. 이남마. 시엔이 막세 ꯄꯥꯝꯃꯦ ꯉꯥꯎꯔꯦ ꯏꯅꯝꯃ ꯑꯩꯗꯤ ꯃꯣꯏꯒꯤꯁꯤꯗꯒꯤꯇꯅꯦ ꯂꯣꯏꯅ ꯂꯧꯔꯤꯕ ꯑꯣ ꯁꯤꯒ ꯑꯁꯤꯒ ꯁꯤꯅ ꯍꯦꯟꯅ ꯐꯖꯗ꯭ꯔꯣ ꯁꯦ ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯑꯣ ꯑꯗꯨꯗꯤ 이남마 ꯑꯩ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯗꯣ 이남마 ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯄꯥꯔꯂꯔꯒꯤ ꯃꯤ ꯀꯧꯔꯒ ꯀꯦꯍꯜꯂꯛꯀꯗꯣꯏꯅꯦ 이남마 ꯉꯟꯅꯒ ꯆꯠꯆꯔꯝꯖꯅꯨ ꯑꯩ ꯀꯦꯕ ꯎꯁꯥꯎꯁꯥꯔꯣꯏꯉꯣ ꯑꯗꯣ 이남마ꯁꯨ ꯐꯖꯅ ꯀꯦꯔꯒ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯌꯦꯡꯗꯣꯏꯅꯦꯕ Ibema, lemba lai he, lodribo. Bema. 이남마 ꯑꯩꯗꯤ ꯂꯣꯏ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨ 이남마 Bema, ꯂꯧꯔꯁꯤꯀꯣ hey, lemba la aurabani. Loisalo. Hey, loisalo ni na khoi pu athiengrani. ꯍꯣꯏ ꯏꯃꯥ 이남마 ꯑꯩ ꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯋꯥꯔꯤꯗ ꯃꯇꯝꯁꯦ ꯌꯧꯗꯅ ꯂꯩꯔꯝꯃꯦ ꯏꯃꯥ ꯑꯩꯒꯤ ꯕꯦꯒꯇꯣ ꯀꯗꯥꯏ ꯆꯪꯈ꯭ꯔꯒꯦ 이남마나 ꯄꯤꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯍꯩꯒꯤ ꯕꯦꯒꯇꯨꯗꯤ ꯀꯗꯥꯏꯅꯣ 이마 ꯑꯩꯒꯤ ꯕꯦꯒꯇꯣ ꯀꯗꯥꯏꯅꯣ Ini wedi naik tau deda. Oi bai. Kaisu thidokpa tawde. 이남마 ꯑꯩ ꯐꯖꯕ꯭ꯔꯥ ꯐꯖꯩꯌꯦ 이ꯆꯟꯅꯕꯨ ꯊꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯣ 이남마 ꯇꯥꯃꯣꯅ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯁꯥꯕꯤꯅꯤ ꯍꯥꯏꯕ ꯂꯤꯛꯇꯣ ꯅꯨꯡꯁꯤꯡꯗꯣ ꯑꯣꯔꯦꯟꯖ ꯉꯥꯛꯇ ꯑꯣꯏꯍꯟꯕꯤꯔꯣꯀꯣ ꯑꯗꯣ 이마ꯒꯤꯗꯨꯁꯨ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ Loidribo. Ikhoisu kapo yaro haibro. Bema, 파자나 라유고. 저, 부탁비로. La ibema. 야래. 이남마 ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ Che, chalage. 이마 ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤ게 चलो.
ꯇꯥꯃꯣ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯍꯥꯏꯅꯕꯗꯣ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯔꯛꯈ꯭ꯔꯒꯦ ꯉꯍꯥꯟꯒꯤꯗꯨ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯣ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤ ꯌꯥꯅꯗ꯭ꯔꯦꯗ ꯄꯥꯛ ꯂꯣꯏꯁꯤꯟꯅꯕ ꯌꯥꯒꯗꯕꯁꯨ ꯃꯥꯜꯂꯦ ꯈꯔꯒ ꯍꯦꯟꯅ ꯍꯥꯞꯄꯅꯤꯡꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯁꯤꯟꯅꯗꯣꯏꯕ ꯇꯥ ꯆꯥꯎꯕꯗꯗꯤ ꯍꯪꯅꯔꯕꯣ ꯃꯈꯣꯏꯗꯗꯤ ꯂꯩꯅꯔꯣꯏꯗ꯭ꯔꯣ ꯍꯪꯅꯔꯨꯔꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯨ ꯃꯇꯥ ꯀꯌꯥ ꯆꯥꯒꯗꯕ ꯃꯥꯟꯗꯦꯅ ꯍꯥꯏ ꯃꯆꯥꯅꯨꯄꯥ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁꯦꯟ ꯈꯔ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯕꯤꯜꯗꯨꯗꯤ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯀꯥ ꯌꯥꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯅꯤ ꯆꯥꯛꯀꯧꯕꯗꯤ ꯅꯪꯈ꯭ꯔꯕ ꯌꯥꯏ ꯈꯪꯗ꯭ꯔꯦꯗ ꯀꯨꯁꯨꯝ ꯇꯥꯃꯣ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯃꯤꯕ ꯏꯆꯦ ꯕꯤꯃꯣꯂꯥꯗꯣ ꯃꯔꯨꯞ ꯐꯪꯉꯩꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯊꯣꯏꯗꯣꯛꯄ ꯆꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯝꯂꯣꯏ ꯃꯉꯣꯟꯗꯒꯤ ꯁꯅꯥꯉꯩꯁꯦ ꯄꯤꯁꯤꯜꯂꯒ ꯇꯥꯃꯣꯒꯤ ꯃꯊꯧ ꯇꯥꯔꯤꯕꯗꯣ ꯁꯤꯟꯅꯈꯤꯅꯕ ꯑꯩ ꯍꯥꯏꯅꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯄꯨ ꯇꯝꯕ ꯉꯝꯗ꯭ꯔꯅꯦ ꯅꯪꯅꯗ꯭ꯔꯒꯅ ꯑꯩ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯕꯁꯨ ꯇꯧꯗꯕ ꯌꯥꯗꯕꯁꯤꯗꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯇꯥꯕꯅꯤ ꯑꯗꯣ ꯇꯥꯃꯣ ꯏꯕꯦꯝꯃꯗꯤ ꯃꯥꯒꯤ ꯅꯍꯥꯟꯒꯤꯗꯨꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯅ ꯈꯪꯅ ꯇꯧꯔꯛꯂꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯪꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯨ ꯍꯪꯂꯨꯅꯨꯀꯣ ꯍꯦꯛ ꯍꯪꯂꯨꯕꯗ ꯃꯥꯁꯨ ꯁꯅꯥ ꯊꯝꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯪꯗꯕꯗꯨꯅ ꯅꯪꯗꯕꯅꯤ ꯃꯥꯒꯤ ꯑꯃꯨꯛ ꯅꯪꯗꯕꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯃꯣꯏꯀꯣ ꯑꯩ ꯍꯣꯏ ꯐꯔꯦꯁꯦ ꯑꯩꯒꯤꯗ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯁꯤꯁꯦ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯑꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯗꯤ ꯏꯕꯦꯝꯃ ꯍꯣꯏꯗ ꯀꯩꯗꯧꯉꯩ ꯍꯥꯏꯕ ꯆꯠꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯊꯤꯟꯕꯗꯣ ꯑꯩ ꯅꯤꯡꯊꯧꯀꯥꯕꯁꯤꯗ ꯆꯠꯀꯗꯣꯏꯅꯦ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯝꯂꯁꯨ ꯌꯥꯔꯦ ꯂꯝꯕꯤꯁꯨ ꯊꯣꯛꯂꯕꯅꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯐꯖꯔꯦꯅꯦ ꯌꯥꯔꯦ ꯑꯃꯨꯛ ꯉꯁꯤꯗꯤ ꯁꯣꯝ ꯆꯠꯁꯤ ꯁꯣꯝꯗꯅ ꯉꯥꯜꯂꯦꯕ ꯀꯗꯣꯟꯗꯅꯣꯅꯦ ꯑꯃꯨꯛ ꯌꯥꯔꯦꯅꯦ ꯌꯥꯔꯦꯅꯦ ꯑꯁ ꯌꯥꯝꯗꯦꯕ ꯀꯗꯣꯟꯗꯅꯣꯅꯦ ꯑꯃꯨꯛ ꯇꯧꯗꯣꯏꯁꯤꯅ ꯌꯥꯝ ꯐꯖꯗꯣꯏꯅꯤꯁꯦ ꯇꯩꯁꯟꯒꯅꯨꯀꯣ ꯈꯤꯇꯪꯗꯅꯤ ꯌꯥꯝ ꯈꯤꯇꯪꯗꯅꯤ ꯇꯩꯁꯟꯒꯅꯨ ꯐꯖꯗꯣꯏꯅꯤ ꯉꯥꯡꯍꯟꯕꯤꯀꯥ ꯇꯧꯅꯨ ꯅꯣꯏ ꯉꯥꯡꯍꯟꯕꯤꯀꯥꯗꯣ ꯇꯧꯅꯨꯀꯣ ꯍꯩꯃ ꯍꯩꯃ ꯇꯨꯝꯄꯣꯛꯅꯗ꯭ꯔꯦꯅꯦ ꯂꯥꯛꯏꯁꯤꯕꯣ ꯑꯩ ꯕꯦꯝꯃ ꯆꯠꯂꯣ ꯅꯕꯨꯡ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯑꯁꯨꯝ ꯀꯥꯈꯠꯂꯣ ꯒꯦꯠ ꯍꯥꯡꯕꯅꯤ ꯍꯣꯏꯅꯦ ꯏꯅꯦ ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦꯗꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯁꯨ ꯍꯥꯏꯔꯝꯃꯒꯦꯗꯅ ꯁꯨꯝ ꯆꯪꯉꯛꯑꯕ ꯆꯪꯉꯣ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯂꯣꯜꯍꯧꯍꯩ ꯏꯕꯨꯡꯉꯣ ꯏꯅꯦꯁꯨꯅꯦ ꯃꯈꯥꯔꯣꯝꯗ ꯃꯥꯡꯒꯣꯟ ꯀꯥꯕ ꯑꯃ ꯂꯩ ꯑꯗꯨ ꯆꯠꯂꯨꯒꯦꯅ ꯇꯧꯔꯝꯃꯤꯅꯤꯅꯦ ꯏꯅꯦꯁꯤ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤꯒꯅꯦ ꯌꯦꯟꯁꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯔ ꯍꯟꯒꯗꯧꯅꯤꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯑꯗꯣ ꯏꯅꯦꯗꯤ ꯁꯨꯝ ꯅꯍꯥ ꯃꯥꯜꯂꯛꯄꯗꯧꯅ ꯇꯧꯔꯦ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎꯃꯟꯗꯅ ꯊꯕꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ ꯀꯦꯁꯨ ꯀꯦꯕꯤꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯦꯁꯦ ꯃꯍꯧꯁꯥ ꯈꯔꯁꯨ ꯄꯥꯝꯖꯕ ꯀꯦꯕ ꯃꯧꯕꯁꯦ ꯍꯣꯏꯗꯥꯏꯅꯦ ꯑꯍꯜ ꯂꯥꯏꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯧꯕ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯅꯦꯝꯕ ꯍꯣꯏꯗꯤ ꯑꯍꯟꯒ ꯑꯣꯏꯈꯤꯔꯣꯏ ꯉꯟꯅ ꯍꯧꯒꯠꯇꯅ ꯌꯣꯒ ꯑꯦꯛꯁꯔꯁꯥꯏꯁꯀ ꯇꯧꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯦ ꯏꯅꯦꯝꯕ ꯏꯅꯦꯝꯇꯣꯅ ꯀꯣꯜ ꯇꯧꯔꯝꯃꯦ ꯊꯦꯡꯉꯦꯌꯦ ꯃꯌꯥꯝ ꯍꯩꯃꯥ, ꯉꯥꯏꯅꯔꯦꯌꯦ. ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯅꯦ.
se paisal ꯍꯦ ꯃꯤꯁ ꯀꯣꯜꯕꯨ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯑꯩꯗꯤ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯑꯗꯣ ꯆꯥꯛꯀꯧꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯅꯦꯗꯤ ꯌꯥꯎꯗꯕ꯭ꯔꯣ yaye ine so dum lakpiro 이베마 이봉아 나천가 와리 와타이 사두는 레라무 hoine 이네 짤루키게고 adudi khoi muk lehore ꯇꯥꯆꯧ ꯀꯣꯐꯤ ꯊꯛꯁꯦ adu lairi ising dum han thakige mangaldi leitra ꯃꯥꯗꯤ ꯍꯟꯗꯛ ꯄ꯭ꯔꯣꯃꯣꯁꯟ ꯍꯦꯛ ꯍꯥꯏꯒꯠꯈꯤꯕꯗꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯇꯥꯆꯧ ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ichal na bu kari pamniba nange pamado hekta thora lore dana ꯇꯥꯆꯧ ꯑꯩꯈꯣꯏ ꯁꯦꯀꯦꯟꯕꯤꯒꯤꯗꯤ ꯑꯩꯈꯣꯏ ꯅꯦꯝꯕꯨ ꯑꯣꯏꯅꯅꯦ ꯆꯤꯡ ꯃꯆꯤꯟꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯇꯧꯅꯦꯌꯦ ꯑꯗꯨꯒꯅꯦ ꯃꯣꯏ ꯇꯥꯃꯣꯅꯁꯨꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯇꯧꯅꯦꯌꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯇꯥꯆꯧ 이해 이까부 까위냐 따저기 티가기 타박두부 그마이 떠나그러게 loina khre chakoba mamang da di bil phangla ba ya 파레네 두디야 ado nangna pamni bana kari 따저 리가마 사비게라 디자인디 이나마나 좀 타하그러게 아두 나트라가나 이나마나 하이브 디자인 하나 이베네바 이나마다 항어 아두 살아서 좀 야이 ado ibema amta fajana khana gise aibu 오 야레 너 떨었다바 야다바니 아이보 미어망가 좁바 야브라 hoise ado ai chatna ba dorage nana masuma ton tale 아이 거하당 팜기세 ko namuk lakhe nangi chakoba gi pau to nana mana ngai duna leramani haiman badagi lambi shu tho e dana adum changai ne ꯍꯣꯏ ꯇꯥꯆꯧ 이나마가 따저가 짜나바 마나마싱 카라 푸부 야래. ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯦꯕ yare ai ko na lorage ba ꯇꯥꯆꯧ masiri chalage ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕ ꯌꯥꯗꯕꯅꯦꯀꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯑꯃ ꯁꯤꯟꯅꯈ꯭ꯔꯣꯕ ꯑꯍꯥꯟꯕꯩꯗꯣ ꯑꯗꯨꯒ ꯉꯝꯗ꯭ꯔꯒꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯐꯥꯎꯒꯗꯕ ꯂꯩꯌꯦꯕ ꯑꯗꯨꯒ ꯄꯤꯁꯜꯂꯒꯦ as oire ꯑꯁꯦꯡꯕꯒꯤꯅꯤ ꯃꯤ ꯃꯃꯥꯡꯗ ꯈꯔ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯁꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯃꯔꯨꯞ ꯑꯃ ꯐꯥꯎꯗꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯐꯪꯉꯒ ꯄꯤꯁꯜꯂꯛꯀꯦ ꯇꯧꯔꯤꯅꯤ hoi hoi ꯌꯥꯝ ꯐꯖꯩꯌꯦ thank you ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯁ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯕ ꯀꯩꯝ ꯇꯧꯏꯍꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣ ꯍꯣꯏ ꯑꯦ 이나마니네 이나마 ꯇꯌꯥꯜ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯣꯏꯕꯣ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯣꯏ ꯇꯥꯃꯣ ꯂꯥꯛꯄꯒꯅꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ 이나마 hello kyam wali ꯍꯧꯖꯤꯛꯇ ꯍꯥꯏꯅꯈ꯭ꯔꯤꯗꯨꯗꯤ aina tawisi ꯀꯩꯅꯣ ꯑꯉꯥꯡꯅꯤ ꯉꯥꯎꯔꯅꯤ ꯇꯌꯥ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯑꯣꯡꯗ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯌꯥꯝ ꯐꯖꯗ꯭ꯔꯕꯣ ꯐꯖꯩ ꯉꯁꯤꯗꯤ ꯅꯪꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯦ ꯀꯔꯤꯅꯣ ꯑꯁꯅꯦꯅ ꯆꯥꯟꯅꯔꯦꯅ ꯇꯧꯕꯅꯦ ꯕꯦꯃꯥ ꯉꯥꯏꯈꯣ ꯁꯤꯅꯅꯦ ꯏꯅꯝꯃꯗꯅꯦ ꯏꯃꯥꯅ ꯍꯥꯞꯄꯛꯑꯦꯅ ꯍꯥꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ
इमा सेकेंड की लिख दो ड्रेसिंग मिरर ममांग दे होबनी अमत लौसिन दियो अदो इमा यिंदी इंगलमनु को ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯅꯦꯝꯕꯣꯛ ꯄꯣꯠ ꯆꯩꯗꯤ ꯆꯤꯊꯗ꯭ꯔꯦꯗꯅ ꯍꯩꯃꯥ ꯂꯦꯝꯕꯣꯏꯁꯨ ꯌꯧꯔꯛꯑꯦꯅꯦꯍꯦ ꯑꯧ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯌꯧꯔꯛꯑꯦ ꯏꯃꯥ ꯁꯦ ꯕꯦꯝꯃ ꯏꯃꯥ ꯕꯦꯒꯁꯤ ꯑꯝꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯥꯏꯁꯤꯁꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯩꯃꯥ ꯏꯅꯝꯃ ꯏꯅꯝꯃ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯏꯅꯝꯃ ꯑꯩꯗꯤ ꯐꯖꯕ꯭ꯔꯥ ꯅꯪꯁꯨ ꯉꯁꯤꯅ ꯅꯍꯥꯟꯉꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯇꯧꯔꯝꯃꯦꯁꯦ ꯏꯅꯝꯃ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯏꯅꯝꯃ ꯋꯥꯎ ꯏꯅꯝꯃ ꯈꯨꯐꯖ ꯑꯃ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯆꯠꯂꯨ ꯐꯖꯅ ꯆꯠꯂꯨꯀꯣ 이봉아 너기도 그냥 왔기도 해노 나띠 아마이 좀 예. 구솜 따브로 헤이 입에 뭐 일라인 해 라라 जे आई चंगरोगी चलुकी 아 파고 있었나 फमरोगी बाय सेकेंड उशु लाउरी होरेंदो अदुम ngana la 그래 그래 아들 보자 잘라 이한바 너 거기 빌리 땅도고 그때 스마이 좀 다리 타는 레는데 아싸 근데 나 혹시 뭐 비홍 들어 ꯍꯣꯡꯗꯣꯛꯑꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯣꯏꯔꯕꯣ ꯍꯥꯏꯕꯗꯣ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯆꯠꯂꯒ ꯂꯧꯔ ꯂꯣꯏꯔꯦ ꯆꯣ ꯅꯪ ꯐꯤꯗꯣ ꯂꯥꯛꯑꯣ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯦ 이한바의 폰도 통해봐 ꯅꯠꯆꯧ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯗꯣ ꯅꯪꯍꯟꯒꯅꯤꯗꯤ ꯍꯥꯏ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯅꯪꯗꯤ ꯅꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯦ ꯑꯝꯇ ꯍꯪꯒꯦꯀꯣ ꯏꯅꯝꯃ ꯌꯦꯟꯖꯥꯡ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤ ꯈꯪꯗꯦꯗ ꯅꯪ ꯂꯥꯛꯀꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯕꯗꯨꯗ ꯍꯥꯎꯏ ꯑꯣꯏꯔꯝꯅꯤ ꯑꯁꯟꯕꯗ ꯋꯥꯔꯦ ꯑꯩꯗꯤ ꯍꯜꯂꯣ ꯍꯥ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯒꯦ ꯐꯔꯦ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯑꯦ ꯍꯣꯏ ꯂꯣꯏꯔꯦ ꯅꯣꯏ ꯉꯥꯛꯇꯪ ꯐꯥꯎꯔꯝꯃꯣ ꯑꯩ ꯑꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯦ ꯌꯥꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯨꯏ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯏꯆꯜꯒꯤ ꯉꯥꯎꯖꯕꯅ ꯇꯧꯅ ꯉꯁꯤꯗꯤ ꯂꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯂꯦ
ꯏꯆꯜꯒꯤ ꯉꯧꯖꯕꯅ ꯇꯧꯗ ꯑꯩꯅ ꯀꯌꯥꯗ ꯄꯥꯈꯠꯆꯕ ꯅꯪꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯔꯒ 이분나 가야다 와자보 난기 어와바 마이토 우라가 이분나 가야다 와자보 하우크라시 닝싱루라 Nang kasi daw rin na siya. 미트방홍다나 이닝리 미트방홍다나 이닝리 이절이 눈시비 마이 동생 이절이 눈시비 마이 동생 Mm-hmm.